हाय गाइस, आप सब लोग के साथ हैं। हम अभी लंका जाने वाले हैं। मेरा दोस्त के साथ है यूट्यूबर और ये भी मेरा दोस्त है। और अभी लंका का वीडियो आप लोग को दिखाऊंगे। और चलो लंका जाते हैं अभी। Hey, what's up guys? My name is Sanay. You guys watching Sanay Vlog. Mayam Trump nong channel da. Ado ngasi video sida aina hapak toise Hozai jila gi Langka magi taba meti kunjing se ngasi koyu se bako aina angam makai mayam utra ke ngasi video sida ado ngamdo makai mathangdam ulak ke bako ado mayam Hozai rom da taba kunjing su aina hap ki bani ba adu video so ai link up tram ge mayam jengbiu aduga ngasi gi video sida aina utosina Langka magi da taba meti kunjing se asi utoi ne bako aduga nusaso yam sagale ado khoi zum lakpadadi saram diabako sijrokte sagale mayam thamal laebako hajik aduga pung 8 makhai rom chu tasalae ado mayam chalasi ado mayam yengusi मैम सिनी को कला खुन हाइसे अदुगा स्कूल से मनांग तनान सहिदर खुंदाक पतौगी बनी अदुगी वीडियो आई थांगतखि बनी बको अदो मैम सोइना यंगबियो अदो मैम हजि अखोय मथंगी खुन अमा जौरे असि खुनसिगी मिंगना जामुहंदल कौये बको असि खुनसिदसु मैतै ताये यामनबुली तादे अदो खरा दुम ताय मैम उजरके मैम असिनी को जामुहंदल हाइसे को जामंदल हाइबनी को अदो सिगसु मैतै ताय सि छोना चंगरगा अदो मैम सिगा दुकान सु मैम फम्मे बको मैम अदो हजी अखोय खुन अमदम यौरे असि खुनसिना बालहंदर कौयेबको अदो सि खुनसि यामना चावी यामनासु सांगी को लमी पाना याम सांग ताये अदो मैम सिगिसु आई उचरके मैम यंगमिनेसे अदो यस मैम अदुगा सिगा चंग्रसिना थोरें खुन को से चंग्रदी थोरें खुन खुन बंगदोइने बको मैम उचरके कोना हलकपदा ओइने उचरके हजी सोमना चुमना चखिदोइने अदुगा असिगी खुनसिना अमु बालहंदर कौये बको मैम अदुदी हापचरके यंगबिसि यस लेट्स गो मैम सिनी थोरें खुन नाइसे सिगा चंग्रगा थोरें खुन लइए अदुगा खोय चतोइसिना चुमना चतोइनि सुमाइना चुमना चलगा आ मतोंदगी लइरगा लाक्तोइनि बको अतोपा खुन अमला चंगगा मैम अदुदी चसे मैम हजी अखोय मफम अमदम यौरे अदो मसी मफम सिगी मु उचरके मैम यंगमिनेसि अदो खोय लाइसे ख्वाक थापना लाए बको अदो होय हजिंग लइ मफम सिना इता खोला कौरिको अदो सि मफम सिदि आई हानबनी लाइसे को मसिना हानबनी अदो मैम उचरके मैम जेंगसे मैम अदुगा सिदा लइबा स्टेचू से असिना महाराज गंभीर सिंह की स्टेचू ने बको जेंगोसे अदो मैम हजी अखोय सिदा यौरे बको रेल पत्री मथक लाए मफम से याम फजी को अदो सोम चखरगना मैते की खुन लइए बको मनु चंगरगा अदो सि रेल पत्री से लाला चत मथौ ताए बको असोमना कंदगी लागदी रामधम लइ हाय अदो खंगदे ए चत्री बनिना सि मफम सिगा ngसिना अहान बनि लाइसिसु अदो मनु चखरगना मैते खुन लइ अदुगा सोम साइड चखरगना अमु राजवाड़ी को लंका राजवाड़ी लइ अदो सि मफम से को क्याम फजै सि मफम से अदो सिसे लइबाक तौथोखिबै हजि पुखरी ओइना लइरे दो याम चाव लइए सिदै हौरगा बुकनेबा मफम से याम फजैये अदो मैम हजी अखोइना लाई मफम से लंका दब्लोंग यौरेबको हजी दब्लोंग की मु याम जेंगमिनसि ओलांग हे असेंग ओलांग मन लोरे स्वेटर रिसरा लाबनिना अदो मैम यंगसी लाबनिना लोइबो फाउदि नमनी अदो मैम यंगमिनसि वीडियो से हजी दब्लोंग की मु मते मु उचरके मैम यंगसे मैम हजिक अदो खोय दब्लोंग यौरे सिदा महादेव मंदिरम फंगनारेबको अदो मैम असिनी दब्लोंग आइसे से कुमधारगा सोमदसु लइको कुमभम लइबा अदो कुमधारगा उचरके मैम हजि अखोना चलिबा मफम सिना लंका की दब्लोंग हाइदो सिनेबको सि दब्लोंग हाइसे मैम दो लंबी से नमनो सेमी सिजे पक्का चनदोइ मारे हजिक आइदि हजि सेमगलिएबको अदो मैम दो याम फजे मफम से अदो मैम हजी अखोय लंका दब्लोंग दगी हलेको अते चलरोगे वारे मथंग द मु हचरके अदो लंका दब्लोंग दि हलगा हजी अतोपा खुनसु मैम लेरी अदो आई उनबा होनजरके मैम यंगबिसे अदो साइकेल चपलिना वाएबको नुसा साबसिदा अदो नदि मैम अदो मैम यंगसे असिनी काशीपुर हाइबा खुनसे को मैम सिनी को से तारियो मैम सेंगो से मेते खुन मतने मेते ताबो हुम मतने जेंगो से साइकिल से थोड़ी मोबाइल से पारी वीडियो सुनमी मैम सिने मफम से अदो लंबी से याम फतेबा नोंग चुबनिना
ꯍꯟꯗꯛ ꯈꯔꯗꯤ ꯅꯣꯡ ꯌꯥꯝ ꯆꯨꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯪꯉꯤꯅꯦ ꯅꯨꯡꯁꯥ ꯁꯥꯔꯕꯅꯤꯅ ꯑꯗꯣ ꯐꯠꯇꯕ ꯂꯝꯕꯤ ꯌꯥꯝ ꯊꯦꯡꯅꯔꯛꯑꯦꯕ ꯃꯌꯥꯝ ꯑꯁꯤꯗ ꯃꯟꯗꯤꯔ ꯑꯃ ꯐꯪꯅꯔꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯔꯦ ꯑꯗꯣ ꯌꯥꯝ ꯆꯥꯎꯔꯤꯌꯦ ꯈꯣꯡꯅꯥꯡꯁꯦ ꯑꯗꯣ ꯁꯤꯒꯤ ꯃꯐꯝꯁꯦ ꯀꯥꯁꯤꯄꯨꯔ ꯀꯣ ꯑꯗꯣ ꯃꯣꯏꯁꯤꯗ ꯂꯨꯍꯣꯡꯕ ꯂꯩ ꯃꯥꯜꯂꯦ ꯒꯥꯔꯤꯒ ꯃꯌꯥꯝ ꯂꯦꯞꯄꯤꯕ ꯃꯃꯥꯡꯗ ꯃꯌꯥꯝ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯁꯤꯒ ꯃꯐꯝ ꯑꯃ ꯐꯪꯅꯔꯦꯀꯣ ꯑꯗꯨ ꯂꯩꯒ ꯊꯥꯅ ꯌꯥꯝ ꯐꯖ ꯁꯦꯝꯃꯤ ꯃꯐꯝꯁꯦ ꯌꯦꯁ ꯃꯐꯝꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯤꯗ ꯐꯣꯇꯣ ꯈꯔ ꯀꯥꯞꯀꯦꯀꯣ ꯂꯩꯁꯨ ꯊꯥꯏ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯅ ꯂꯪꯀꯥ ꯁꯂꯥꯝ ꯀꯨꯟ ꯀꯧꯏꯌꯦꯕꯀꯣ ꯑꯗꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯁꯦꯝꯂꯒ ꯊꯝꯃꯝꯕꯁꯦ ꯏꯁꯤꯡ ꯂꯩꯔꯤꯉꯩꯗꯗꯤ ꯌꯥꯝ ꯐꯖꯔꯝꯒꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯁꯤꯡ ꯀꯪꯉꯦꯕꯀꯣ ꯑꯗꯨꯒ ꯃꯣꯏꯅ ꯁꯦꯝꯃꯤꯁꯦ ꯀꯪꯁꯨ ꯀꯪꯉꯦ ꯆꯠꯄꯗ ꯇꯦꯛꯇꯩ ꯇꯧꯏ ꯑꯗꯣ ꯃꯌꯥꯝ ꯌꯦꯁ ꯐꯣꯇꯣ ꯀꯥꯞꯄꯦ ꯑꯗꯣ ꯁꯂꯥꯝ ꯀꯨꯟꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯈꯨꯟꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯍꯥꯞꯆꯔꯛꯀꯦ ꯌꯦꯁ ꯃꯌꯥꯝ ꯑꯁꯤꯅꯤ ꯃꯐꯝꯁꯦ ꯖꯦꯡ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯠꯂꯤꯅꯣ ꯍꯥꯏꯗꯣ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯏꯁꯤꯡ ꯃꯌꯥꯝ ꯂꯩꯔꯦ ꯁꯦ ꯑꯣꯟꯊꯔꯗꯤ ꯑꯗꯨꯝ ꯂꯣꯏꯔꯦꯀꯣ ꯃꯣꯏꯁꯦ ꯋꯥꯅ ꯁꯦꯝꯕꯅꯦꯕ ꯑꯗꯣ ꯀꯪꯉꯦ ꯍꯧꯖꯤꯛꯇꯤ ꯑꯗꯣ ꯁꯤꯒ ꯌꯥꯝ ꯐꯖꯅ ꯁꯦꯝꯃꯤ ꯃꯣꯏꯁꯦ ꯃꯌꯥꯝ ꯑꯗꯣ ꯑꯁꯤꯅꯤ ꯁꯂꯥꯝ ꯈꯨꯟ ꯍꯥꯏꯁꯦꯀꯣ ꯑꯁꯤꯁꯨ ꯃꯩꯇꯩꯅ ꯇꯥꯕ ꯈꯨꯟꯅꯤ ꯁꯤꯗ ꯖꯨꯝ ꯁꯥꯔꯤꯗꯣ ꯄꯛꯀꯥꯒ ꯁꯥꯔꯦ ꯃꯌꯥꯝ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯖꯨꯝ ꯂꯩꯔꯦ ꯃꯅꯨꯡꯗ ꯃꯃꯥꯡꯗꯁꯨ ꯉꯥꯒ ꯂꯩꯅꯔꯤ ꯅꯨꯄꯥ ꯑꯃ ꯉꯥ ꯊꯣꯡ ꯆꯥꯗꯣꯏ ꯃꯥꯜꯂꯦ ꯉꯁꯤ ꯊꯥꯡꯖ ꯅꯨꯃꯤꯠꯅꯤꯀꯣ ꯑꯗꯣ ꯁꯤꯅꯤ ꯈꯨꯟꯁꯦ ꯑꯗꯣ ꯃꯊꯪꯒꯤ ꯈꯨꯟ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯑꯗꯣ ꯍꯟꯗꯛꯀꯤ ꯈꯨꯟꯁꯤꯅ ꯊꯣꯔꯦꯡ ꯈꯨꯟ ꯀꯧꯏꯌꯦꯕꯀꯣ ꯊꯣꯔꯦꯡ ꯈꯨꯟꯁꯤ ꯂꯣꯏꯔꯒ ꯈꯨꯟ ꯑꯃꯈꯛꯇꯪ ꯉꯥꯏꯔꯦ ꯑꯩꯅ ꯆꯠꯀꯗꯕꯁꯦ ꯑꯗꯨ ꯂꯣꯏꯔꯒ ꯌꯨꯝꯗ ꯗꯥꯏꯔꯦꯛ ꯍꯜꯂꯅꯤ ꯃꯌꯥꯝ ꯌꯦꯡꯁꯤ ꯍꯟꯗꯛꯀꯤ ꯈꯨꯟꯁꯤꯁꯨ ꯊꯣꯔꯦꯡ ꯈꯨꯟ ꯀꯧꯏꯌꯦꯕꯀꯣ ꯌꯥꯁ ꯌꯦꯡꯁꯤ ꯑꯗꯨꯒ ꯑꯁꯤꯅꯦꯕ ꯊꯣꯔꯦꯡ ꯈꯨꯟ ꯍꯥꯏꯁꯦ ꯌꯦꯡꯁꯤ ꯃꯌꯥꯝ ꯊꯣꯔꯦꯡ ꯈꯨꯟꯁꯤꯗꯤ ꯄꯛꯀꯥ ꯌꯨꯝ ꯌꯥꯝ ꯁꯥꯟꯅꯔꯦꯍꯦ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯃꯥꯟꯗꯣꯞ ꯂꯥꯏꯁꯪꯁꯤꯅ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯂꯥꯏꯁꯪꯅꯦꯕꯀꯣ ꯊꯣꯔꯦꯡ ꯈꯨꯟꯒꯤ ꯑꯗꯣ ꯁꯤꯗ ꯗꯨꯔꯒꯥ ꯄꯨꯖꯥꯗꯁꯨ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯒꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯃꯇꯝꯗꯁꯨ ꯁꯤꯗ ꯇꯧꯏꯌꯦꯕꯀꯣ ꯍꯟꯗꯛꯁꯨ ꯇꯧꯈꯤꯌꯦ ꯁꯤꯗ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯣ ꯂꯝꯕꯤꯁꯦ ꯌꯦꯡꯕꯤꯌꯣꯕꯀꯣ ꯂꯝꯕꯤꯁꯦ ꯌꯥꯝ ꯐꯠꯇꯤꯌꯦ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯃꯌꯥꯝ ꯐꯪꯅꯔꯛꯑꯦ ꯃꯃꯥꯡꯗꯁꯨ ꯀꯣ ꯃꯇꯦꯛ ꯑꯗꯣ ꯁꯤꯁꯨ ꯌꯦꯡꯉꯣ ꯁꯦ ꯅꯣꯡ ꯆꯨꯕꯒꯤꯅꯦꯕꯀꯣ ꯁꯦ ꯑꯅꯧꯕ ꯊꯣꯟꯕꯅꯤ ꯑꯗꯨꯒ ꯅꯣꯡꯁꯨ ꯆꯨꯁꯜꯂꯦ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯐꯤꯕꯝꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯂꯥꯛꯏꯕ ꯈꯨꯟꯁꯤꯅ ꯑꯁꯤꯅ ꯑꯔꯣꯏꯕ ꯈꯨꯟꯅꯦꯕꯀꯣ ꯑꯇꯩꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯨꯗꯤ ꯎꯠꯄ ꯉꯝꯗꯔꯦ ꯀꯣꯟꯅ ꯑꯗꯨꯝ ꯎꯠꯆꯔꯛꯑꯒꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯂꯤꯕ ꯈꯨꯟꯁꯤꯅ ꯄꯟꯁꯥꯂꯤ ꯀꯧꯏꯌꯦꯕꯀோ ꯑꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯕ ꯈꯨꯟꯅꯤ ꯃꯩꯇꯩꯅ ꯇꯥꯕ ꯈꯨꯟꯅꯤꯌꯦꯕꯀꯣ ꯁꯤꯁꯨ ꯑꯗꯣ ꯂꯝꯕꯤꯗꯤ ꯌꯥꯝ ꯐꯠꯇꯦ ꯃꯌꯥꯝ ꯎꯠꯆꯔꯛꯀꯦ ꯑꯁꯤꯒꯤꯁꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯒ ꯁꯤ ꯈꯨꯟꯁꯤ ꯂꯣꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯑꯩ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯟꯁꯥꯂꯤ ꯌꯧꯔꯦꯕꯀோ ꯁꯤꯗ ꯇꯥꯔꯤꯕꯁꯤꯡꯁꯦ ꯄꯟꯁꯥꯂꯤꯅꯤ ꯑꯗꯣ ꯁꯤ ꯃꯩꯇꯩ ꯌꯨꯝ ꯉꯥꯛꯇꯅꯤ ꯁꯤꯁꯨ ꯑꯗꯨꯒ ꯁꯣꯝꯗꯁꯨ ꯂꯩ ꯃꯅꯨꯡ ꯆꯪꯈ꯭ꯔꯒꯅ ꯇꯦꯟꯇꯨꯂꯤ ꯀꯧꯏ ꯑꯗꯨꯒ ꯁꯤꯁꯤꯅ ꯈꯨꯟꯖꯥꯎ ꯀꯧꯕ꯭ꯔꯥ ꯄꯟꯁꯥꯂꯤ ꯈꯨꯟꯖꯥꯎ ꯀꯧ ꯃꯥꯜꯂꯦꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯆꯨꯝꯅ ꯆꯠꯈ꯭ꯔꯁꯨ ꯄꯟꯁꯥꯂꯤꯅꯦꯕꯀꯣ ꯌꯥꯝ ꯆꯥꯎꯔꯤ ꯄꯟꯁꯥꯂꯤꯁꯦ ꯑꯗꯨꯒ ꯈꯔ ꯆꯠꯈꯠꯂꯒ ꯃꯟꯗꯤꯔ ꯑꯃꯁꯨ ꯂꯩꯌꯦ ꯀꯩ ꯃꯟꯗꯤꯔꯅꯣ ꯃꯍꯥꯗꯦꯕ ꯃꯟꯗꯤꯔ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯌꯧꯔ ꯈꯪꯒꯅꯤ ꯁꯤꯗꯩꯗꯤ ꯎꯔꯦ ꯃꯟꯗꯤꯔꯁꯦ ꯃꯐꯝꯗꯣ ꯌꯧꯔꯒ ꯀꯔꯤ ꯑꯣꯏꯔꯤꯕ ꯑꯗꯣ ꯈꯪꯒꯅꯤꯕꯀꯣ ꯑꯗꯣ ꯁꯤ ꯃꯩꯇꯩ ꯌꯨꯝ ꯉꯥꯛꯇꯅꯤ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯖꯔꯒꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯀꯅꯥꯒꯨꯝꯕꯤꯌꯥꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯌꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯀꯣꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯌꯥꯝ ꯋꯥꯔꯦ ꯉꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯐꯪꯅꯔꯁꯦ ꯕꯥꯏ